Imes PAODAM miyeng tabiri basingbo ahan maktada binitana taramna usabagaloyana kurumjari. Hauzik PAODAM asigi maroyo pau pizari. War on Drugs campaign mai pakli basi miyamna support tawbagini haina Chief Minister N Birena miyambu thagatpa phongdokre. Village Health Sanitation and Nutrition Day thorong ngasi Health Minister Dr. S Ranjana hudokre. Khunai asigi marilena ba polam sing section na thambiu amadi museum sing da sinabiu haina RK Megena phongdokre. Loinana Gujarata Thongi factory amagi phaglang tinthabada mioi taranithoi sire. Mapungoyo Paulo Birasi. Chief Minister N Birena hai lengana paikhatpa War on Drugs campaign mai pakli basi lamdam asigi miyana support tawbadagini haina thagatpaga loinana campaign asi lenga khaktana changsilabadi mai pakpa ngamloi haiki. Ngasi CM na Chief Minister gi Secretariat ta hojik thengnari ba issue kayagi matangda miyamda highlight tawbagi press briefing amada wafam sing asi haikibani. Paugi mifam aduda Chief Secretary Dr. Rajesh Kumar amadi DGP P Dongel su saruk yaki. CM na makha takibada haukiba numit kharani asida nong lepna subadagi jiri bamdai chauthokle mafam kharadana chingning khaire adubu lengakna thokliba punama asi mayoknana ba honari. Legakna Nomagi pung kun mari sumna piba masi senari tangai padabari luna singba sing marilena ba DC sing kutang da pangali masi season gi oina thokpani na ekoi miyam punamak na thengnamina na ba su CM na haiki loinana miyam na masa masa gi yumge koi bada leiriba iram nala sing su punjindana ningthina leihana ba su appeal tawki War on Drugs ka marilena CM N Birena phongdokibada Manipurda BJP gi anoba lengak sembadagi War on Drugs ki campaign yamna mai pakna sathaba ure sahi asigi April kundagi aina yadaba drug maleng kaithal da lupa crore chamar punithoi lakh kumapal lising ni phumdoi gi phare amadi state asigi lam acre chahumar phuta tharamba kani pambi sing mangan kre hena puning thogodingai oiribadi campaign asi tonga tonga ba kanglup jati kana sagonarak pasini haiki Before blaming, could him be the people say I get a begin on a canal. I been in identity. I'm not. My dear friends, my am the support PPD, I do the PPU. Yaring day, I quit you, I quit you, subscribe later money, I come to secretary, come day, DG come day, I quit monthly, my am, I quit the subscribe later money. I saw you look at that to your position, book and what is again. Intentionally, Kalimama Kalam Tagi. Razagi manga to baleba ki manga to ka roya idana pedi wasa ka lakto ai makki di ai gre kali guma makhala matagi corruption do we anything wasa manong ka do dai compromise to ro ai yaw roy ai lebak sigi raja mayam sigi kai ko kitang di to ngam re yen da wasak sa ka laksa ka mani atu dai kitang ai na sengkok sa ai ba sengkok sa ai ba ko mayam sa mayam support to view lana na ta ba pau sa do pi no Ngasigi paugi mifam aduda CM na Minister MLA officer singda lengak na elot toba gari masingdagi hena loksinduna sizinaba singsu check tongnaba akhanaba drive chatharagani police persons singna su makoida piriba duties singi mathakta thabak lana tawdanaba warning piki Nong lepna tabana maram oiraga nauna senkiba Phejol district ki Bengai village ki Phailanthang bazar yauna ising thungkibadagi ngasi phauba marilena ba authority na miyang sangbidare haina Mohitas Das koba Phailanthang bazar da dukan phamba miyos na phongdarakli pochai kya ising thumle marilena ba singna mateng ngasi phauba pangbidri atu matamda mateng pangbiu haina phongdarakli Este asida ngasi su miyo amata covid naba thengna khide Haukiba pung kun mari da miyoi sam sumna nipan COVID test tauki. Este asigi oina COVID license handorak padai ngasi phawada punba miyoi lakh ama lising kuntra taret chani kuntra COVID positive oikre masigi manungda miyoi lising ani cham kunna laikhidre. Maitai mayak satna khiba numit puning singduna mitai rol iek loina silon apunba lop milal na taratare suba mayak satna ba numit palan thorong asi Manipur Press Club da pangthokre.
Tharam aduda signboard amadi holding singda mitai mayekna sauna yektuna iduna thetpa miyoi 12 thagatpaga loyana asamba khudol su piki. Ngasigi tharam aduda nunggi oiba warol piraduna milalgi organization secretary Nongmai Lembi Leimana hai Milalda irol iek asibu chakhotnaba tongan-tonganba satharakpa thabak thoramsingda miyamna pukning thogatpiba amadi mateng pangbiyu phongdokhi. Tharam aduda Dr. Naurem Sanatomba Assistant Professor MU Yanglem Biren Maitai Lusing Purel Milal Moirangthem Naudalan Khomba Maitai Pautak Loi Milal Singsubang Wangambi Leima Lusing Purel Mitai National Front amadi Maibam Rajan Academic Forum Milalna athoiba Tharam mapu amadi athoiba lengbirakpa oina saruk yakhi. Miyamgi aifanaba lengana paikhaliba tongan-tonganba scheme singasi mai pahanaba lengaki employees singna thamoi senga thabak tawbagi mathakta miyamna su scheme singasibu mamut tana khangduna masi kanaba longnaba honaba ama sangi haina Health Minister Dr. Sapam Ranjanna phongdokre. Manipur lengaki numit chamanigi action plan gi manung channa National Health Mission Manipurna sinduna Impal East District Sanjanbam Kunau Community Hall da pangthokiba Village Health Sanitation and Nutrition Day hodokpagi tharamda wafamasi phongdokibani. Tharam aduda Minister S. Rajenna makha taraduna hai miron bi mama singna polakadoriba angang adu masa phanaba machi leiba sinjak chaba mathau tai loyana miro libi singna angang unaba matamda kudong thiba thoktanaba matang chana health checkup tawba changi lengangna tinjang kaijang daba masa mau phaba lamdam ama ohenaba paikhalakliba thabak thoram singda miyamna cooperation pibiu lamdam asibu aphaba manglomda sangsenaba honabada punamakna thodang lobinasi. Ngasigi tharam aduda Manipur lengaki Social and Welfare Minister Haikam Dingona athoiba mithung Manipur lengaki Additional Secretary P. Bunlumang IAS na Special Guest Social Welfare Director NG Uttam Health Service ki Director Dr. R.K. Rajo amadi National Health Mission Manipur ki Mission Director Dr. Somojit Ningombam na akhana mithung amadi lamlai SG MLA KS Ibomjana tharam mapu oikhi. Tharam adugi saro moina tongan-tonganba department ki mela stall singsu hangki. Akoi health khatan akoi deal to bungam do kod yam yawi education department ke akoi pull laga any department sida adugi department do akoi da pulle habita akoi health ki university da akoi gi aingon jinga any officials akoi myam sida akoi da high bada hangoi ga do ko ken nate prasa gi bu phani haragadi we will adu chatla high raga prasa gi damta phanana ba imalam da manipur gi phanana ba koi hona duna myam officials myam hona duna lai. Ngasi Manipur Legislative Assembly Employees Welfare Association na sinduna Manipur Legislative Assembly Speaker T.I. Satyabrat okpagi thara ama Assembly gi banquet hall da pangthokre. Ngasi okpagi thara maduga marilena Speaker T.I. Satyabrat na hai asigumlaba thara masina aikoi masel gi marakta naksina hanbagi tanja ama pibani aikoi staff singna su isagi oiba mot phongdokpiu miyam gi karigumba niyomna yaba khara tawba ngambasna aigi ithoijage amadi aikhoida sinariba daita aikhoina su mapung phana pangthoksi haina phongdorakhi. Museum na miyoi bagi haukraba amadi lakadara punsirol bu samna handuna achauba ohongba ma purakpada achauba thodang ama lori amadi leibak amagi chakhotpa khunai ama uba phangbasi museum dagi aikhoina khangba ngami haina hanagi UNL ki chairman RK Megana phongdokre. Apunba corridor gi malemgi lupna sinduna Manipur University gi Museum Hall da pangthokpa International Museum Day tharongga marilena paumi singda mahna hai handak chahi gi theme The Power of Museums asina takle madudi museum na miyoiba khunai da piriba ithilasi asuki matik sakti lei maramasna hauraliba mirol na lamdama sigi puwari oihogadaba khunai asigi punsirol marilena ba potlam sing section thambiyu amadi museum singda sinabiyu haina phongdokki. punsirol gi hauhiba 세력신 아두가 둥가 라크다가 아두가 건수의 서로를 삼나한다 아두가 그냥 빵플레가 미디는 나시는 코나이다 저거 홍보 프로그램 잠정 맞는 방에 다음에 인터내셔널 뮤지엄 데이 마기 팀 이슈 the power of museum 하거든요. Numit marini supna Me tara-taruk-tagi tarapan phauba dana Manjuri University College mangagi mahiroi singna tongan-tongama event singda competition pangthokadaba ahanba oina pangthokliba DM Unifest ki Youth Festival gi manung channa dance competition amasung Mr. DM amadi Miss DM khanbagi changdamnaba pangthokre.
Tharamadudha DM University ki Vice Chancellor Professor N. Ras Mohan Athoiba mitung oina saruk yaki. DM University asigi Constituent College oiriba DM College of Science, Arts, Commerce, GP Women's College amadi LMS Law College ki oina GP Women's College ki Central Hall da changdamnaba sing adu pangthokkibani. Tharonga Marilena GP Women's College ke Principal Dr. R.K. Tamphasan haikibada Mahiroi singna extracurricular activities da saruk yabasna stage da art and culture bu hena yokhat nabagi maram oiri festival asna youth singda personality hengahan bagloyana culture and exchange tobada hena kana ba piri haiki festival asi hayang makhal mathel tharong kaya galoyana loisilagani hairi Handaki Youth Festival sida charapka more than 400 students see participate towi aduga college mangagi apigi constant college mangagi students mayam si going to participate towi college mangadagi aduga we have evenly distributed all the events in all the 5 constant colleges. I think this festival, this is a platform, this is a forum where the youths can display their talents. Platforms, I believe that in the future, at least some of them, they will rise up, Moregi Laizon Top Ground Ngarang Minister Letpa Hokip na Sangha Kre Ngarangi Thoramadu More Ward number 9 de Leba Laizon Complex na Pangthokibani Thoramadu da Chief Guest oina TA and Hills Horticulture and Soil Conservation Minister Letpa Hokip na Oiki Guest owner oina Henglep SG MLA Let Jamang Hoki amadi Sanghat SG MLA Sinlun Thang Jong na Oiki Pangsan President da ADC Sandel ex member Cecilia Hokip na Oiki loyena ADC Sandel ex Chairman Lukhosai Jow amadi 43 AR gi Major Rakesh amadi More de Laiba tongan ba CSO gi leader singna saruk yaki Minister Let Pauna T Shaiba Hauki Puthagaladuna Tenopal District asida Sanaroi singidama mahangna Laizon Top Ground Koba Playground ama Sangulak liba si thagan ingai ni haina pondorak pagaloyana ground asigi awada passing lenga ki maikai dagi su mateng pangduna matangga chunaba ground ama oinaba honagani haina phongdoki Minister na makata na phongdoki wafam singda National Highway dagi Laizon Top Ground yoba phawbagi lambi asi PWD gi makhada koila athubada tharagani school gi syllabus da games and sports ki oiba class amasu yahonaba center da takchin basu lai kre loyana plastic sinabana mahusagi khalda kaitharagli basigi matangda wafam kya phongdoludna plastic free oiba lamdam ohenaba aikhoi puna honaminasi haiba wafam sing phongdoki Tharongi loislakpada friendly football exhibition match amasu Minister MLA team amadi Moregi CSO gi team na sanaki Ahum laksuba lining thosana mai puya santhok lub LSPSL Moregi sapong lapagi tharam pangthokre ngasi more 1 number 7 hainong makhung lekai dalai bai ima kondong lairembi haraubungda lub asigi thomi sing asin tharamasi pangthokibani tharamasi lining thosana mai temple board impal senior member amadi member kaisa ibom jamanga Dr. Oinam Jawa Maitai Sanamai Lining Wangangloi Hamom Dhani Maitai Mitai Council More MCN gi President Mayang Lambam Thoiba Mitai All Community Development Organization More Akodong gi President Thangjang Buddha Mitai Khanong Popun Banupilo More gi President Thangjang Ibema Lai Mamadi Nupi Kunai Sakhol Lamjing Lok More gi President Thangjam Jamuna Laimana Athoiba Mitunglen Sing Oiki Loena All Manipur Students Union Tenopal District Committee gi Lusing Basing More gi Mitai Leikai Manga da Laiba Club ki Thomi Sing saruk yaki Tharamadu da Laiming Lobagi Tharama su pangthoki Tharongi makha satharak poina khanghairaba wangang loi sing na sanamai laining asigi matangda miyamda marik chumwa wafam sing thamki Handak Manipur ki tongan pham singda pangthokiba umanglai haraubagi thoramda umanglai haraubagi thoram saru amo oiriba tangkul nurabi gi thoramda thoram madubu yamna lana uhankiba yaba mawngda social media da viral oikiba tangkul chaba mari amadi tangkul chariba amadi pena khongba dubu aduda yu ngausalaga ayat papi kiba miyoy mangasi ukal amadi utra sangle na kokhatuna wakhal tamina kre amadi masagi maralgi matungina tangkul chariba pena khongba mari matang kaktana laibungda kaduna laithau pangthokpada athingba thamkre ngasi utra sangle na pangthokiba paumi singuna bada ukalgi convener mutum manitona haikibada mitai puruki nat chatnabigi yamna luba thamjariba lai harauba sibu wahan thok lehandaba thong singasi thoktanaba ukalamadi utra sanglena matam punamakta tangkul shariba amadi nurabi saribi amaibi singda seminar kaya pangthokna awareness piduna lakli handak manipur gi phong kharada pangthokiba lai haraubagi saroma oiriba tangkul nurabi gi tharamda yamna phajada mongda miyamna
ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯃꯑꯣꯡꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯀꯣꯟꯗꯣꯡ ꯂꯥꯏꯔꯦꯝꯕꯤ ꯍꯔꯥꯎꯕꯗ ꯇꯥꯡꯈꯨꯜ ꯁꯥꯈꯤꯕ ꯉꯥꯉꯣꯝ ꯕ꯭ꯔꯣꯖꯦꯟ, ꯄꯥꯡꯒꯜꯇꯥꯕꯤ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤ ꯂꯥꯏ ꯍꯔꯥꯎꯐꯝꯗ ꯇꯥꯡꯈꯨꯜ ꯁꯥꯈꯤꯕ ꯁꯣꯔꯣꯛꯈꯥꯏꯕꯝ ꯍꯦꯔꯣꯖꯤꯠ, ꯅꯝꯕꯣꯜ ꯅꯥꯎꯔꯦꯝꯒꯤ ꯅꯣꯡꯄꯣ ꯅꯤꯡꯊꯧ ꯄꯥꯟꯊꯣꯏꯕꯤ ꯍꯔꯥꯎꯕꯒꯤ ꯇꯥꯡꯈꯨꯜ ꯁꯥꯈꯤꯕ ꯌꯨꯝꯅꯥꯝ ꯕꯣꯕꯤ, ꯆꯉꯥꯡꯒꯩꯒꯤ ꯏꯕꯨꯙꯧ ꯈꯨꯝꯕꯣꯝꯕꯒꯤ ꯍꯔꯥꯎꯕꯗ ꯇꯥꯡꯈꯨꯜ ꯁꯥꯈꯤꯕ ꯁꯣꯔꯣꯛꯈꯥꯏꯕꯝ ꯊꯣꯏ ꯑꯃꯗꯤ ꯏꯕꯨꯙꯧ ꯈꯨꯕꯣꯝꯕꯒꯤ ꯍꯔꯥꯎꯕꯗ ꯇꯥꯡꯈꯨꯜ ꯁꯥꯕꯗ ꯑꯌꯦꯠꯄ ꯄꯤꯈꯤꯕ ꯁꯣꯏꯕꯝ ꯊꯣꯏ ꯑꯁꯤ ꯎꯀꯜ ꯑꯃꯗꯤ ꯎꯇ꯭ꯔꯥ ꯁꯪꯂꯦꯟꯅ ꯀꯧꯈꯠꯂꯕ ꯃꯇꯨꯡꯗ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯑꯃꯗꯤ ꯈꯨꯟꯅꯥꯏꯒꯤ ꯐꯨꯔꯨꯞꯁꯤꯡꯒꯤ ꯌꯦꯡꯂꯒ ꯃꯁꯥꯒꯤ ꯃꯔꯥꯜ ꯌꯥꯖꯈꯤꯕꯅꯤ ꯑꯃꯗꯤ ꯎꯀꯜ ꯑꯃꯗꯤ ꯎꯇ꯭ꯔꯥꯅ ꯀꯨꯞꯅ ꯎꯇ꯭ꯔꯥ ꯋꯥꯌꯦꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯇꯥꯡꯈꯨꯜ ꯁꯥꯔꯤꯕ ꯄꯦꯅꯥ ꯈꯣꯡꯕ ꯃꯔꯤ ꯑꯁꯤ ꯃꯇꯝ ꯀꯛꯇꯅ ꯂꯥꯏꯕꯨꯡ ꯀꯥꯗꯨꯅ ꯂꯥꯏꯊꯣꯛ ꯄꯥꯡꯊꯣꯛꯄꯗ ꯑꯊꯤꯡꯕ ꯊꯝꯈꯤꯕꯅꯤ꯫ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯊꯤꯡꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯍꯦꯟꯅ ꯑꯀꯟꯕ ꯊꯕꯛ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅꯁꯨ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯄꯒꯤ ꯃꯍꯨꯠꯇ ꯎꯀꯜ ꯑꯃꯗꯤ ꯎꯇ꯭ꯔꯥ ꯁꯪꯂꯦꯟꯗ ꯋꯥꯀꯠꯄꯤꯔꯛꯇꯨꯅ ꯀꯔꯤ ꯊꯕꯛ ꯄꯥꯏꯈꯠꯇꯨꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯃꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕꯗꯒꯤ ꯊꯤꯡꯕ ꯌꯥꯍꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅꯃꯤꯟꯅꯕꯒꯤ ꯑꯄꯥꯝꯕ ꯑꯗꯨꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯎꯇ꯭ꯔꯥ ꯋꯥꯌꯦꯜꯁꯦ ꯆꯠꯊꯖꯔꯕ ꯃꯇꯝꯗ ꯇꯥꯡꯈꯨꯜ ꯁꯥꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯁꯤꯅꯁꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯑꯔꯥꯟꯕꯅꯤ, ꯉꯥꯏꯍꯥꯛꯀꯤ ꯏꯋꯥꯏ ꯏꯅꯤꯜꯗꯨꯅ ꯇꯧꯈꯤꯕꯅꯤ, ꯑꯩꯈꯣꯏ ꯃꯁꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕꯁꯤ ꯃꯁꯥ ꯃꯁꯥꯅ ꯍꯥꯏꯕꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯃꯇꯝ ꯀꯛꯇꯅ ꯂꯥꯏꯕꯨꯡꯗ ꯂꯥꯏ ꯍꯔꯥꯎꯐꯝꯗ ꯆꯪꯉꯒ ꯂꯥꯏꯊꯧ ꯇꯧꯕ ꯌꯥꯗꯕ ꯍꯥꯏꯕ ꯆꯩꯔꯥꯛꯁꯤ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯄꯤꯔꯦ ꯍꯧꯖꯤꯛꯁꯦ꯫ ꯑꯗꯨꯅ ꯇꯥꯡꯈꯨꯜ ꯁꯥꯕꯁꯤꯡ ꯑꯁꯤꯗ ꯎꯇ꯭ꯔꯥ ꯑꯃꯁꯨꯡ ꯎꯀꯜꯅ ꯀꯨꯞꯅ ꯋꯥꯌꯦꯜ ꯆꯠꯊꯕ ꯃꯇꯝꯗ ꯎꯇ꯭ꯔꯥ ꯋꯥꯌꯦꯜꯒꯤ ꯃꯇꯨꯡꯏꯟꯅ ꯄꯤꯔꯤꯕ ꯆꯩꯔꯥꯛꯁꯤ ꯃꯈꯣꯏ ꯂꯥꯏꯐꯝ ꯑꯃꯠꯇꯗ ꯂꯥꯏꯒꯤ ꯊꯧꯔꯝ ꯄꯥꯡꯕ ꯁꯔꯨꯛ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕꯁꯤꯅꯤ꯫ BJP Manipur State की फाउंडर मेंबर ओरंबता नतना BJYM की प्रेसिडेंट ओरंबा हिजम चावबा सिंगा लेखिदबदा BJP Manipur State ना अवाव फोंदोक्रे ngasi gi nitai pasu thekta leiba thambal sanglenda pangthokpa awaw phongdokpagi mifamda leikhidraba sawbana party asibu state asida chakhotnaba honabada lauramba thodang sing nahonana ningsingki amadi mahaki thawai mirena isorga mfamda ingna sikna leirunaba mina ani tumina lepki awaba phongdokpa mifamda BJP Manipur State ki VP and Nimbus Minister Y Khemcha amadi party gi lusingba singsu saru yaki आजादी का अमृत महोत्सव थौरंगी सरोम ओइना मणिपुर स्टेट सुमांग लीला काउंसिल सिनबा 19 सुबा सुमांग लीला निंगथाम कुमै मे कुंदगी कुंथ्रा फावबा पांथोकलगनी वाफम असिंग असि इबोयामा सुमांग लीला संगलेन पैलेस कंपाउंड इम्फालदा पांथोकिबा पावगी मिफामदा सुमांग लीला काउंसिल की लाइफ टाइम सेक्रेटरी सौग्राफ पम हेमंतना हाइखिबनी महाकना हाइखिबदा कोविड-19 ना मरम ओइदुना लीला सानबा यारुद्रबा अमदी मी पुनबगी खुदोंग चाबा लेतबना निंगथाम कुमै असि लेप्तुना लाकपनी काउंसिल की कैलेंडर प्रोग्राम ओइबना थेंगलबसु थेंगना निंगथम कुमै असि पांथोकदबनी कुमैगी अहोबा मे कुनगी नुंथिल पुंग अमदा पीस मेकर आर्टिस्ट एसोसिएशन की मौ निंगोल अमा उतकनी कुमै असिदा नुपा लीला कांगलुप 13 ना नुमित खुदिंगी उतकनी सुमांग लीला बुनुंगसिबिबा पांबिबा सिंगना इबोयामा सुमांग लीला संगलेंद लेंगबिरक्तुना मपुंग फान बिनाबा अपील तोरकली पावगी मिफामदुदा सुमांग लीला काउंसिल की एडवाइजर यावना मरुएबा थौपुबा सिंग सरुक याखी फेस्टिवल है नुंग लेरिबा कुमगी कुमही है कुमगी कुमन पुरक मही है मैम चामीनदना नुसी सानना कुमिनबी ताजा लाकदोरिबा सुमांग लीला निंगथौं कुमही 2019 2019 लोनबगी पांथोकदोरिसैदा मैम खुदमक्सी थवाय चांगना लाकबिनबगीदमक्ता काउंसिल की माइकैदगी अमदी फेस्टिवल कमिटी की माइकैदगी लोलुचबग लोइनना Assam Rifle Somsai Battalion IGR South ki miyang makhada sinduna Ukul District ki Tushon Village da ngasi naha sing amasung mahiroi singoiba Armed Forces ki khusuklai utpagi thora ama pangthokre Ek Bharat Shrestha Bharat ki thausil ki sora moina pangthokiba thora maduda ara pakuldagi naha humpu mangana yengki Indian Armed Forces da recruitment rally singda saruk yaduna changnabagi matangda naha singda lamjing lamtaksu thora maduda piki thora madu loisilakpada saruk yariba singda sa thaksu piki
Masak khangdaba khulai paibasina security force ta attack tongnaba plan toramba oigani haina thajaba shakti leraba IED ama bomb squad ki kangbuna soyangam yauduna loktoklaba matung pokhayan khre thaudo asigi matangda police tagi phangba pawgi matunginadi ngarang numidang pung 10 makhairom taw matamda khongampa chingol manaki nilakuthi bridge ta IED ama leire haibagi akangnaba pawma phangbadagi sengmai police ki kangbuna sangsinduna yengluba matamda IED ni haiba khangba ngambadagi kudakta CID tech bomb squad ki team da pau pira matung bomb squad ki team aduna IED adu loktoklaba matung ngasi ayuk anganba pung ama makhairom taw matamda khongampa chingol da soyangam yauduna pokhayan kibani hairi Gujarat ki Morbi district laiba thum package topam factory amada phaglang kintarak pagi thodokta yamdrabada sinmi 12 sire labor and employment minister amasung local MLA Bridges Mirzana haikibada thodo adu halba industrial area gi manungda laiba sagar sol factory da thokibani phaglang kintarak pagi ate akai marakta tholak payadana leiraba miyoi singbu kanbagi thaba kanna sangsali haina sumhangna phungdoki thodo adu gi damak Prime Minister Narendra Modi na awa phongdoladuna haikibada awaba taraba imung singi awabada saruk yazari thaudo aduda solaba sing adubu yamna tuna pharakpo oirasanu haiki Prime Minister's National Relief Fund dagi laikhidrabagi imung manung singda lupa lakh ani ani piragani haina lauthoki asokpa singdana lupa lesing yankai pigani haiki Union Home Minister Amit Shah na su awaba phongdokre Gujarat Chief Minister Bhupendra Patel na rescue work ki maram hangkhibagaloyana laikhidrabagi imung singda lupa lakh mari pigani haina phongdokre China Bora Mihat case ta maroiba mara leiba miyoi ni hariba mahaki mama Indrani Mukherjee ngasi Supreme Court na bail pikre China na mahaki pham thadokpagi irak palising 19 gi April 13 da phangkiba do mahak sikra matungda mahaki brother na tharakpani haina CBI na claim tawki Maharashtra gi Raigad district tagi phangkiba pumtharaba hangsang adu China gini hairi ain kaina khulai puramadagi phakraba Indrani Mukherjee gi hanagi driver Syambar Raina police ta mihadudai Indrani Mukherjee chenai haikrabani lising ani 15 gi August ta Indrani Mukherjee amasung mahaki hanagi mapuraiba Sanjit Khana police na phaki China Bora gi asengba mapa Siddharth Das Kauba Kolkata da laiba Indrani gi hanagi partner ni hairi lising ani 15 gi November da police na phaki matamduda Indrani gi mapuraiba hoikiba Peter Mukherjee case aduda chenai haina pharukrabani matungda chenadre haiduna thadokre China mihat ka mari lena aranba I pau kaya pi haibagi damak lising ani 13 ki January dagi CBI gi special court amana trial chatharakibani mahaku pharu bagi sahi 3 ki matungda ngasi Indrani Mukherjee bu bail pikibani Hojarabada maroya pamukana pijari War on Drugs campaign mai paklibasi miyamna support tawbagini haina Chief Minister N Birena miyambu thagatpa phongdokre Village Health Sanitation and Nutrition Day thorong ngasi Health Minister Dr. S. Ranjana hudokre Khunai asigi marilena polam sing section na thambiu amadi museum sing da sinabiu haina RK Megan na phongdokre loinana Gujarat ta thonggi factory amagi phaglang tinthabada miyoi 12 sire ngasi gi di paudam pijaba matang installation jare miyeng tabiri basingbu khurumjari